Mayam, aina ikui kuidringaida kouba film ama yengjai. Film asi 2025 ta release tawba science fiction horror movie amani. Film asi Flying Lotus na direct tawbani. IMDb dana film asi 4.6 out of 10 fangi. Film asi gi main protagonist na Riya gi saktam da Esa Gonzalez. Matam yam manghan jaroi film asi hongnaba tawrse. Film gi ahobada Riya ko bi nupi amabo aikoina space ta uba phangi. Mana hek makeup tholakpada magi space station asi pibam thina saramde magi koktasu asokpa ama taduna leirami mafam asida matau karamna kaidawagi damak laklibano haibududi ningsingba ngamlamde matam asida space station asigi warning alarm asi chu khongle makhoigi station asigi system asibu reset tawnabagi damak alarm asina hairi mana makhutta tos ama pairaga station adubu check tawnabagi damak laklami adubu mana cabin manungda sanglakpadadi crew member khudimaki asiba haksang kaya taduna leiramba thingnakhi Mafam asida kari thokrabage haibasi mana khanna cabin asigi gate amada yoksilaklammi makhoigi spaceship asi atoba planet amada land tawduna leirami Riya na mamai adu marks amta uptana mapanda thoklalami mafam asida unchu tarami mafam asigi akoibada singsang kaya uba phangi mafam asida su mioi kharagi haksang taduna leiramba Riya na thingnakhi mana khara satlaba matung mama sadagi mami ama ngahaktang urapnaga mafam asida pinga loinana blue light kaya mafam aduda sandorakpadagi magi mami adu mangkhirami adugi maramna Riya sor homadasu masada awaba pharoklami mana wano honaduna magi spaceship tamna changnalami masigi matungda aikhoina mamangda thokiba thodok khara uba phangi makhoina wari sanaba aduda akhoina film asida uriba planet asi KOI kawi haibasi khangba ngami makhoina nickname S haina kawi aduga president gi sinda amuk aikhoina uba phangi president gi sin asida Riya na magi ngaksamda chip ama napsili masi he hapaga ma wakal khare intharami aduga ma irujanamagi damak changki mana irujaba asida masapumba taiduna leibasi aikhoina uba phangi irujaba loiraga mana space station asibu amukasu check tawri aduga mafam asida space shuttle gi maramda iba lairik ama su phanglami aduga video masu mana uba phangi video asina magi masagi maramda khara khangba ngamki masi yenglingaida spaceship asigi gate tagi konjel ama mana taba phangki mana mafam amada lotle mana tapna laaga yengbada space suit setpa nupa ama uba phangki mana mi asibo magi yeknabani khanduna attack tawrami masa protect tawnaba honarakpada nupa aduna helmet adu loktholaaga nupa adusu makhoiga lakminabani haina harakhi aduga magi mamingna Brion kawi aduga moigi mission asigi in charge ni haina harakhi aduga Riya mateng pangnaba hairakpadagi mana Riya bu mateng pangnabagi damak laklibani adubu Riya di haiba mayam asi ningsingba thoklamde mana karamba matamda mateng nigrabno haina khalammi Brion na mafam khudimakta leiriba haksang mayam adu ubada atopa member clark na tawribani haina hairaklammi Riya na pakhum piba ngamdana leiba adu ubada Brion na hairaki clark ki maramdagi nangna mateng pangnabagi damak aibu kawribani adubu Riya di ningsingba thoktrabana karisu hairakide ngahak leirga Brion na Riya bu phabung amada tumhalami aduga robotic machine amagi matingdagi magi body pumba check tawrami maduda natana makhoigi mission adugi matangdasu ningsingnaba hotnarami mana hairakpada ata missing yamna hengalakpadagi maram oraga mioibasingna leibam leiraktabadagi atopa planet ama thiba laklibani masi moigi oina ahanba mission amadi nate asigi mamangda mission tarumhum oina tawkhrabani adubu mission pumba mai pakhidre makhoigi oina masi tarit suba amadi aroiba mission oigadawribani aduga masigi mission asina mioibasingi aroiba sama oigadawribani moina leiriba planet asi KOI kawi haina hairakhi Riya na tumlammadagi hogalaga mana Brionda magi maramda kharasu hairo haina hairkhi ma kanano haina su hangkhe adubo Brion di magi wahangsingdugi pakhum amata piramde aduga nangna sanana sabu ningsingsirakani haina hairakhi aduga Riya tumba sangkhi ngaihak leiraga ma masada akiba phawdagi tumba hogalakhi magi mamangda tamthina soklaba miyoi ma thonggi marumda leiba adu mana ukhi adubo ngaihak leiraga miyoi adu mafam aduda leiramde Riya na hallucination tawbo oiramgani haina khanjai mathangi ayukta Riya amadi Brion tumba hogalakhi makhoina spaceship aduda siraga taduna leiriba crew member sing adu spaceship asigi mapanda puthorakpa horakhi maramdi moigi haksang adu pathapum tharakpana maram oraga manam namthirakudagi body sing adu mapanda thamda yadabagi thamibani aduga makhoi ani clark hairiba mi adugi maramda wari sanaba horakhi makhoina hainabada makhoi asi space station gi mapanda su thokpa yai aduga clark hairiba nupa asisu mapanda thoklamgani makhoina khudongthiba tariba asisu mana tawhanbani ngahak leiraga Brion na
koi yamna khansilubagi mathau tade ma mapanda thomba taragasu magi oxygen level adu loisilaktuna yam thuna ma manungda changlakini oxygen gi maramda hairakpada briona makhoi space station da oxygen yamna yauramroi haina tension loba si ekhoina uba phangi makhoina yam thuna mafum asidagi handrabadi makhoisu awapumda taragani adugi matung Riya space station da koisa salakpada mana kaki ema ina pungtai taiduna leiba ama thengnarami masi ubada magi haukraba wari khara uba phangi wari sida makhoigi crew member amana kati ama pairaga atopa mioi singbo sokhalle mana pumnuma asi niksingna leiringaida magi manakta brion changaklaga spaceship asigi mapanda kanba nungai sit la hore haina hairake aduga Riya brionda masu magi haukhiba wari khara niksingba ngamle haina hairamli makhoi anina wari sanari ngai sida warning alarm khingba horake aduga makoina space station asigi oxygen level adu yam hanthakre haiba khangki hantaribagi maramde mapanda siliba nonglai nusituna maram oiraga akai atoi thoganbadagini kadaida damage toribno haibidu Riya yam thuna thiduna semjilami aduba laibak thibadi makoigi oxygen level adu 30% amadi thodok asina maram oiraga mangkirami masigi oxygen level asina mangamdaba taragade numit 10 faudi hingbagi oxygen di konaramgadabani makoi si space station gi awat apasi mekhatnabagi damakta makoi mapanda tholakpa tarami adubu Riya clock adu hingamba yai haibadagi thoksi yaramde masi tabada brion du saugalaki aduga mana yam kanna laudaga wangang bahorake nang hojikti aina ngang masi yagadubane maramdi ai nakhoigi captain Riya masada akiba faurame masa adu normal oramde maram asidagi brion mangakta hapnaba jip ama pirake mana hapsin graga khara farakpa aduda tumba sanglame masigi matam sida magi manglanda magi nupa uba phangki matam asida makhoina planet amada leirami tanja asida Riya asoba kom amabu uba phangki kom asidagi energy kaya leptuna thoraki aduga magi nupana mangonda adugi manakta changsiluno adu afaba pot amadi natte haina haraki masi hairaga magi mamang adu kaikhirami Riya mamit pangthorai mana hagulaga mafam aduda leiramba footage kaya mana yengba horaki mana mission ahoba numitki footage adu yengi footage aduda brion magi crew member singdu mapanda tisin kosin tawbadu thengnarami moina masigi planet asida yamna sawba kom amasu uba phangki masi ubada ngakko poki maramdi masigi manungda karino khangdaba mahi ama yawi masi ubada moina hairiba pot asi natural gi posik amadi nate kanagumba amana mafam asida saduna thamba oiramba yai haina khanki kanagumba na saba yai haibagi arthadi kanagumba alien creature ama leiramba yai haibani moigi crew member amana guha asida yengnamba honabada guha asigi manungdagi energy ama tholaktuna magi ko adu tukairami Riya video asi ubada masada khangpre khangki masi video asi yenglorakpada brion adu manakta leirami maduda Riya planet asi hanadigi hongna yam sathiba planet amani habsi brion khangi aduga mangonda planet asi maramda karimta haidresina magi aroiba mission asi maithining dabagini habsi khanglaki aduga wafam mana brion mangonda piriba chip masa adusu Riya gi memory erase tawnabagini haiba khangki mana mamangi wari sing adu ningsingdrabadi mission aduda focus tawwa ngamgani haibagi damakta pirakpo oirami adubu Riya magi wari kaya ningsingle aduna mana magi crew member sing yaudana planet asidagi halaroi haina decision ama lauki Riya magi crew member ataidasu kari thokrabage haibasi khandoklake haina khanki brion numit adusu chip na pirami aduga magi kada tumnabagi thamami brion head sakhibaga mana chip adu lauthoki madu hek lauthokibaga Riya flashback amasu ningsinglaki wari asida magi nupabu kati aduna sokhalle nupa asigi matau asi satina tamthirami maramdi nupa asi mapandagi energy amana soidana control torome haibase Riya khangki Riya mi amabudi mana kati na thingibani haibedu madi nixingi adubu atopa miyo singde kari kamdawna kadai sakrabage haibedu nixing mutholamde Riya atopa crew member clerk so magi nupagi matawgo energy adugi controller leiramba yai haina khanki magi nupabudi mana hale aduga Riya clerk atopa crew member sing adusu halamba yai haina khanki mana wafam asigi maramda tamge haina briongi manakta satke tawbada mana clerk adu station atuda halakpa thinaki Riya tumina clerk tagi nathorga biron bu thiba horakpada station aduda biron adu thiba phanglamde mana thuna magi space suit adu sesilaga biron bu thinabagi damak mapanda tholaki adubu mapanda birongi asiba haksang oina phangki haksang adudi sikiba phana kuirabagi pibamni haina khanki adubu maga matam kuina leminariba biron aduna kana oiba sano haina khanki Riya clerk adu mabu hanabagi damak matungde inarakliga haina khanki mangwandagi nathoknabagi damak clerk phuna na station da amu halaki
aduga Clark adusu matung inarappa leplamde. Clarkna Riyabu hakke tawbada Clarkki helmet aduda ising hanjilame madula Clark adu soramba wabadagi mafam aduda sirami. Robotic device na haksang adu yengba matamda haksang aduda infection na singba amatu uba phanglamde. Aduga mipum khudimappu mana hatnaba honnaribasi karigino khalami. Masa adu karino tawribasi haibasi khangjaramde. Mana haksang adu planet aduda thamlamlaga amu hankhinaba tawrami. Adubu magi space station adu yaramde. Magi haksang adu sum nungaitaba henjilakhe. Aduda mana ngasagi chip adu ngaksamda hapsilami. Adubu magi haksang adudi nungaiba haibidu oiramde. Aduga mana brilliant haksang adusu sikhiba kayam kuire haina amuk check tawrami. Robotic machine adugi matingna brilliant asu ngasidagi numit nini mamangda sikibani haiba khangba ngamki. Aduga magi makokta akanba amana thombadagi sikibani haina confirm tawki. Maduda Riya adu hena sarangnaba helaki. Numit nini chupna maga leminariba mi adu kanano haina khanbada ma hena samamnarakhi. Matam asida spaceship asida warning alarm ama khinglaki. Aduga Riyana kanagumba amana manungda changlakpagi makon taba phangki. Mana kanano haina check tawbada brilliant oiraga leirami. Brilliant haksangdi mana hujikta check tawraga laklibani. Mangda leiriba asina kanano haibasi khanbada kiba phawrakhi. Brilliant na hairaki aidi nanggi wakhalgi apipa saruk amani. Brilliant na haibasi karino haiba khangdringai Brilliant na Riyagi kokki asokpa aduda magi khut ani adu thintilakhi. Masidagi mamangi wari ningsinglakhi. Flashback asida makoini ihan hanba oina planet asida taba uki. Makoini hek tabaga moigi space station na energy ama detect tawgraba kom adu urakhi. Manungda leiribadu yengbada makoigi crew member ama manunggi energy amana kok adu thugairami. Thogdok asi makoi pumnamaki yamna akiba pokpa thogdokni. Kimambadagi makoi station aduda changlakhe. Adubo makoigi mission adudi kawba yaba nate. Makoina planet asibu thijilaga miyoibana leiba yanabagi mawongda semgadoribani. Nuktigi makoi research tawi. Aduga nongma makoina apiko parasite ama phangba ngamki. Angakpa amadi yamna tokhaiba hairagadi parasite asi metallic property amasu yaurami. Haibigi athadi parasite asi amungna sagi fipam tawi aduga amuksu machine ama dauna tawi. Makoina parasite asigi matengna miyoibana planet asida leiba ngamgadra amadi ngamoidra haina thiba horakhi. Makoina parasite asi matek khara kaklaga tray amada thamlami. Makoina parasite asi sakhalaktabra haina yenglami. Adubu makoina khaludaba oina parasite adudi yam thuna sakhalakhi. Riyagi nupana masi uraga Riyada wafam asi haiba lakpada parasite adu yamna sakhalaktuna magi natun manungda sangkhirami. Mana manung hek sangkhibaga magi brain adubu mana control tarokhe. Mana thunamak Riyabu attack tarokhe. Adubu masa kanjanaba Riyana magi nupabu katina thinki. Magi manungda yauramba parasite adu thoklaklaga makoigi crew member amagi manungda amuk sangkhirami. Aduga Riyabu amu hanaba nupa aduna tanaraklami. Matam asida Riyabu kannaba Clark laklami. Riya di makhada tadun leiramani. Aduga Clark ku kannabagi damak Brilliant monster adubu hatnaba kanna lawraklami. Matam asida Brilliant Clark kannabagi damak lakpadadi parasite na control tawraba nupa aduna mangwanda attack tawrakhi. Aduga mabu akanba potsak amana kokta thongki. Clark tusu nupa aduna attack tawraktringaida Riyana Clark adubu mapanda puthokirami. Aduga monster aduna sakti sijenaraga Riyabu station aduda koksinki. Aduga nupa aduna attack hek tawrakhe tawbada nupa adusu mana kati amana thillaga hathokirami. Adubu magi manungi parasite adudi siba nachabanina nupa adugi haksangdagi thoklaktuna yagi asokpa adugi manungda changkhirami. Aduga Riyabu parasite aduna control tawkirami. Aikoina ngasagi ubada film asida Clark asibu aphattabagi role ama urambadu sin asida twist lakhi. Masigi sin asida aikoina khangle affection oiriba misak asi Clark nate yani haiba adu parasite asina control tawbadagi Riyagi memory pumba mangribani. Present da lakpadadi aikoina Riya asi parasite aduna full control tawba asi aikoina uba phangi. Parasite aduna Riyada hairaki mana ngasagi uriba Brilliant adudi parasite aduna hallucination tawraga uhanbani. Miyoiba noina art pusu manghanba yaba mangankre. Aduga planet asibusu manghanabagi damakta nakoina mafam asida amuk laklibani. Noi miyoiba haibasidi sibana matik sai. Parasite asina control tawraga Clark pusu hatkre. Maramdi parasite asisu magi mission ama leijarami. Mana Riyagi mateng lawraga arta amuk chatlaga arta hundariba miyoi singsu amangata thokhange haina khanki. Mana miyoiba singbu makoigi planet asida laaga planet asibu manghanba pamdabagi miyoi pumba manghanba pamnami. Adubo parasite asigi maramda aikoina interesting oiba wa ama khangba ngamki. Madude parasite asi
ꯑꯍꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯪꯉꯒ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯗ ꯅꯠꯇꯅ ꯃꯦꯆꯤꯟꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯐꯤꯂꯝꯒꯤ ꯑꯍꯧꯕꯗ ꯑꯩꯈꯣꯏꯅ ꯋꯥꯔꯅꯤꯡ ꯁꯥꯎꯟ ꯇꯥꯈ꯭ꯔꯤꯕꯗꯨ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯄꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯦꯔꯥꯁꯥꯏꯠ ꯑꯁꯤꯅ ꯔꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯈꯤꯕꯅ ꯋꯥꯔꯅꯤꯡ ꯄꯤꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯔꯤꯌꯥꯅ ꯇꯞꯅ ꯇꯞꯅ ꯄꯦꯔꯥꯁꯥꯏꯠ ꯑꯁꯤ ꯃꯁꯥꯒꯤꯗ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ꯫ ꯔꯣꯕꯣꯇꯤꯛ ꯃꯦꯆꯤꯟ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯃꯁꯥ ꯑꯗꯨꯗ ꯁ꯭ꯀꯦꯟ ꯇꯧꯖꯔꯒ ꯄꯦꯔꯥꯁꯥꯏꯠ ꯑꯗꯨ ꯃꯁꯥꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯔꯤꯌꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗꯁꯨ ꯄꯦꯔꯥꯁꯥꯏꯠ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯗꯦ꯫ ꯍꯟꯕꯟ ꯆꯣꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕ꯭ꯔꯤꯌꯣꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯒ ꯕ꯭ꯔꯤꯌꯣꯟ ꯑꯗꯨ ꯃꯣꯟꯁꯇꯔ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯔꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ꯫ ꯔꯤꯌꯥꯅ ꯃꯥꯒ ꯂꯥꯝꯕꯥꯅꯕꯗꯤ ꯄꯥꯝꯖꯔꯕꯁꯨ ꯃꯣꯟꯁꯇꯔ ꯑꯗꯨꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯜꯂꯤꯕꯅꯤꯅ ꯔꯤꯌꯥꯅ ꯃꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯄ ꯈꯛꯇ ꯉꯝꯂꯝꯃꯤ꯫ ꯔꯤꯌꯥꯅ ꯃꯣꯟꯁꯇꯔ ꯑꯗꯨꯗ ꯐꯥꯏꯌꯔ ꯒꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯃꯥ ꯂꯥꯁꯇ ꯍꯤꯡꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯤꯁꯟ ꯑꯁꯤ ꯐꯦꯜꯗꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯠꯂꯒ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯝꯂꯨꯕ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯥꯅ ꯈꯨꯗꯛꯇ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯃꯃꯥꯏ ꯂꯩꯔꯛꯂꯒ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯃꯥꯅ ꯃꯥꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯄꯣꯁ ꯀ꯭ꯔꯦꯗꯤꯠ ꯁꯤꯟꯗ ꯔꯤꯌꯥꯅ ꯃꯥꯏ ꯄꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤ ꯌꯧꯔꯛꯂꯦ ꯈꯟꯖꯔꯨꯕꯗꯨ ꯃꯥꯒꯤ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯁꯨ ꯄꯦꯔꯥꯁꯥꯏꯠꯅ ꯀꯟꯇ꯭ꯔꯣꯜ ꯄꯨꯟꯅ ꯇꯧꯈꯤꯔꯝꯃꯤ꯫ ꯄꯦꯔꯥꯁꯥꯏꯠꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯞꯅ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯦꯟꯗꯤꯡ ꯑꯣꯏꯈꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯏꯆꯤꯟ ꯏꯅꯥꯎꯃꯛꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯒꯅꯤ꯫